Kakching Khunau da sagatliba water supply scheme MLA K Ranjit na yengsinkre. New Development Bank NDB gi sentang makhada lupa crore mapan laktara nithoi mukchang na Kakching Khunau da paikhatliba augmentation of urban water supply scheme gi thabak MLA K Ranjit na ngarang yengsinkhibada water tank sing mafam kaya da ising yurambada MLA na PSE Department ki Chief Engineer amadi thabak asibu suriba Keystone da amuk hana yengsinduna niyam chumna thabak sunaba pautak pikre. MLA K Ranjit na fongdokhibada water supply asigi water tank ahum gi manungda water tank anidi mafam kun hena yuribasina takpadi quality control tawdre takpani hairaduna masak naiba company amana asumna thabak surambasida angak popu e hairaduna MLA na hai lengak asina urban area da paikhatliba water supply scheme khudima company singda khotsinari basina niyam chumna quality control tawnanabani hairabasu thabak sing asi mawong mail tadaba kaya yaure thabak asi local gi contractor singda su suhanduna competition tawhanduna thabak suhalabadi hena quality laiba hengani haina fongdoraki yengsin khongchut aduda PSE Department ki Chief Engineer atai staff sing amadi thabak asi busuriba company gi Keystone gi mute sing su yaukhi Masih ai di newly construction tau hai na ai di masih ai hai ningi narum di chumna khaki mafam amani khatu yu na te awa mafam kun kun thagi mathak tu yura mayam place mafam lona masing thiraga masih kapaga mayam khangan bi awa ai gi sai tagi di noi da hai ning masih yaman khare makhun si chumna ama ni ohum khak soidna uhauda khauda be tawbra busi makhun kun kun tha loina mak hodna rise newly dismantle toroga ai di anoba construct tau sina ina hai ningis